ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯨꯡꯁꯤꯕꯒꯤ ꯁꯂꯥꯝ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ Diaspora series of messages asibu tabiriba aduga masibu taraga pukning thaugatpa phangjai ekhoi ishor bu yam thagatle haiduna ibirakpa khanghanbirakpa mayambu amuhana thagatpase phongnok sabani tasengna ekhoi yamna laibak phai haina hainingi maramdi karigino hairaga ekhoi mafam amada ishorgi wahai taminaduna ishorbu khurumminaduna leiba ngamdrabasu ekhoi tongan tongan chaithoktuna leirabasu ekhoi na leiba mafam khudingda chatpham khudingda mafam da ekhoi na ishorgi wahai se taba phangba aduga masibu paminaba phangba pukning thogat minaba phangba se Ishwar gi thaujani aduna ishwar bu yamna thagatli ekhoi kannasu honasi ngasi ekhoi 1 Peter ki chapter 1 verse 2 asida ekhoi amuk nainasi ngasi gi se ahum suba recording oire ekhoi na taminaba diaspora message ahum rak suba oire adubu ekhoi verse 2 da leiri masi karigino hairaga Ishorgi wahai se just maming tagi paraga yam thuna wari mayam natraga iriba mayam se paraga hekta kalaga natraga phajana marik chumna gyan tadabida khangdabida ekhoi chatpado madu oihaningde aduna ekhoi na pambadi masi tapna paminaraga humbly ekhoi Ishorgi wahai ase with passion ko tapna paraga khangminaraga madudagi ekhoi tamba yaba lesson mayam ishorna khanghaningba tamhaningba mayam adu khangminaraga tamminaraga pukning thogat minaraga pajana madu ekhoi gi punsida apply toraga chatpasi masi hena maru oye aduna ngasi verse 2 ase yengba matamda yamna important oiba wahai ekhoi thenagani madudi Karino hairaga elect according to the foreknowledge of God the Father 1 Peter chapter 1 verse 2 in sanctification of the Spirit for obedience and sprinkling of the blood of Jesus Christ haibani elect haibagi wahai ase yamna maru oye ichilinausa diaspora nahandagi ekhoina pankiba wahai diaspora haibase karino hairaga chaithoktuna leiba haibani aduna ekhoi karigumba chaithoktuna leiba tarabasu ekhoi mafam tongan chatlabasu ekhoi se chaithoktuna leiba mising dispersion haina kaurabasu khangnarabasu aduga pilgrims kari nahana ekhoi na pankhiba wahai haibadi Pilgrims haibadi mafam amadagi mafam amada maruaina holy place se asengba mafam amada lai khurumnana bagi damakta ishorbu khurumnana bagi damakta worship offer taunana bagi damakta chatpa mi adubu pilgrim kaubani aduna Manipuri da lamlanba haina ekhoina ue aduna lamlanba oina ekhoi leirabasu Prithibi asida ekoi strangers oina laklabasu leirabasu ekoi thajabaga loinana ekoi se travel tawbani chatlibani aduga pilgrims oiba maramna Prithibi da ekoi leibase ngasai gi hairiba pilgrim amana pilgrimage chatpa ishorbu khurumba worship pu offer tawnana bagi damakta asengba mafam tana chatpa adumaina ekhoi prithibida leiribani asigi mathakta amu hena challenging oiba wahai adudi karino hairaga ngasai gi hairiba elect haiba wahai asini elect haiba wahai ase 1 Peter chapter 1 gi verse 2 huji ekhoi na pathok khibaduda ubani mase karino ekhoi Manipuri da hairadi khandokpa haibe yai
Aduna masigi wahai ase Peter na yamna wisdom yauna munna kantharaga masi fazana mana maram natraga mahaki wahan thok ase khangbagi maramna masigi wahai ase ibani. What is the meaning of the word elect? Elect haibagi wahai masigi khandokpa haibagi wahai ase karino. Masidagi aikoina kari tamjaningai leibage haibani. Aduna masigi wahai ase hena khangnanabagi damakta gospels da khara aikoi chatpa darkar oye. Example, Matthew chapter 14 gi verses 13 to 14 ase yengba matamda aikoina ubado karino. When Jesus heard it, he departed from there by boat to a deserted place by himself. He adudagi natraga mana tonglamba he adudagi ising dudagi mana thoklaga deserted oiba mi kanasu leitaba khara ing chikpa mafamda ma chatlame matomta adumakpu ngahak leiraga when the multitude heard it mahak asi jisu asi aduda leire habise taba matamna makhoi lae habani makhoi habise kanano hairaga yam laba miyam haiba tare multitude miyam asi mangonda lae. They followed him on foot from the cities. Aduga mabu innare haibani khongna chatlaga innare. Verse 14 da kari hai, and when Jesus went out, he saw a great multitude. Adudai masi yenglakpa matamda yamlaba miyam asi manu ure. Aduda mana makhoi bu nungsibire. He was moved with compassion. Adudagi makhoi ki anaba mayam si phanbire hai. Ani shubada ikoina ahanba ubase hairibo hojiki wahai multitude saibasini. Aduga ani shubada ikoina ubase karino hairaga disciples haiba wahai si uwe. Aduna number 1 multitudes miyam na jisu gi tung ilame hai. Ani shubada ubase disciples haibani. Disciples hairabadi sebok sing haibani. Jisu gi sebok sing. Sebok sing ase yam laba miyam jisu gi tung ilakpa mabu inaraga lakpa mayam adudagi maraktagi khandokpa. Elect haiba wahai ko chap manai khandokpa ni makoi ase. Kari gi damakta Matthew chapter 5 verse 1a part natraga b asida paba kanda ugani. Disciples came to the Lord. Jisu gi manakta disciples sing lae hai. Multitude sing lae, disciples sing lae. Haibadi yamlaba miyam maraktudagi mana tongana magi sebok kidamakta khandokpa group ama leirame. Aduna makhoi bu khandok pire maduda ekoina loide madugi mathangda ekoini yengbo matamda apostles haiba group ama pakon chatpasing jisuna khandokpa tongana makhoi bu khandokpa se amu ubani. Masi example amada ekoina yengbo matamda Matthew chapter 10 gi verse 1 to 4, Mark chapter 3 gi verse 13 to 16, Luke chapter 6 gi verses 12 to 16 manung asida ekoina parabati ugani. Aduna jisuna mayam asi ure magi tung ilakpa multitudes mayam adudagi disciples sing amu kauthokre khandok pikre. Disciples haiba matamda sebok sing haiba matamda ekoi anambana jisu gi sebok mi kya lei haiba kanda tarani thoi hai. Tarani thoi ngakta nate mi mayam ama. Example 70 other disciples ko mention tauba ekoi nu uwe aduga 12 leire and there might be others atopa kharasu leiramgani. Aduna disciples se yame jisu gi sebok oina leibase. Adugi maraktagi amuka tarani thoi ase khandok laga makhoi ase apostles haina jisuna kaubi bani. Apostles haibadi pakon chatpa mana tungda tauhaningba thabak uhangadawriba adugi damakta tongana khandok chaba tarani thoi haibani, that he might send them to preach. Karigi damakta Mark chapter 3 verse 14 da yamna clear oye makhoina chatlaga afaba wapau ishorgi wahai wapau asibu sandoknana bagi damakta makhoibu khandokani haibani. Chose 12 whom he named apostles.
ꯈꯟꯗꯣꯛꯈ꯭ꯔꯕ 12 ꯑꯗꯨ ꯀꯣꯟꯅ ꯇꯨꯡꯗ ꯃꯥꯅ ꯃꯈꯣꯏ ꯑꯗꯨ apostles ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯎꯔꯤꯕ ꯋꯥꯍꯩ chose ꯑꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ 1 Peter chapter 1 ꯒꯤ verse 2 ꯗ ꯄꯥꯈꯤꯕ ꯋꯥꯍꯩ elect ꯍꯥꯏꯕꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯒ꯭ꯔꯤꯛꯀꯤ ꯂꯣꯟꯗ ꯌꯦꯡꯕ ꯃꯇꯝꯗ elect ꯍꯥꯏꯕ ꯅꯠꯇ꯭ꯔꯒ chose ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯅ ꯊꯝꯗꯣꯛꯄ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯄ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯄꯣꯁꯇꯜꯁꯤꯡ ꯑꯗꯨ ꯃꯜꯇꯤꯇ꯭ꯌꯨꯠꯁꯇꯒꯤ ꯗꯤꯁꯥꯏꯄꯜꯁꯇꯒꯤ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯊꯪꯁꯦ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ meaningful ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯅꯤ ꯑꯗꯨꯅ ꯄꯤꯇꯔꯅ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥ ꯗꯤꯁꯄꯔꯁꯟ ꯍꯥꯏꯕ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯦꯇꯔ ꯑꯁꯤ ꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯒ ꯂꯣꯏꯅꯅ ꯏꯔꯒ dispersion ꯍꯥꯏꯔꯒ ꯃꯥꯅ describe ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯌꯥꯝꯅ insightful ꯑꯣꯏꯌꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯏꯅ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯤꯠ ꯄꯥꯡꯍꯟꯕꯤꯕ ꯑꯗꯨꯒ ꯌꯥꯝꯅ instructive ꯑꯣꯏꯕ ꯈꯪꯂꯝꯗꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯪꯍꯟꯕꯤꯕ ꯍꯦꯟꯅ ꯚꯥꯞ ꯇꯥꯍꯟꯕꯤꯕ ꯑꯗꯨꯒ inspirational ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ inspire ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯄꯤꯇꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ elect according to God's plan ꯍꯥꯏꯕꯅꯤ ꯈꯟꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ plan ꯑꯃ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯅꯤ the foreknowledge of God ꯃꯁꯤꯗ ꯄꯤꯇꯔꯅ foreknowledge ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯏꯁꯣꯔꯅ ꯎꯈ꯭ꯔꯕ ꯈꯪꯈ꯭ꯔꯕ ꯑꯗꯨꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ God knows all about suffering ngasi ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯥꯡꯒꯅꯤ ngasi ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯂꯣꯏꯅ ꯈꯪꯉꯤ example ngасꯥꯏꯒꯤ ꯈꯟꯗꯣꯛꯈ꯭ꯔꯕ apostleꯁꯤꯡ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯊꯥꯒꯗꯕ ꯃꯥꯒꯤꯗꯃꯛꯇ ꯆꯠꯂꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯏꯁꯣꯔꯅ ꯈꯪꯉꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯈꯟꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯋꯥꯔꯤ ꯈꯪꯉꯦ ꯑꯄꯣꯁꯇꯜꯁꯤꯡꯒꯤ ꯋꯥꯔꯤ ꯃꯈꯣꯏꯅ ꯆꯠꯂꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯃꯌꯥꯝ ꯃꯈꯣꯏ ꯊꯦꯡꯅꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯏ ꯆꯞ ꯃꯥꯟꯅꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯃꯛꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ we are God's elect ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ we are God's chosen ꯏꯁꯣꯔꯅ ꯑꯩꯈꯣꯏꯕు ꯌꯥꯝꯅ ꯇꯣꯉꯥꯟꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕꯅꯤ we are sanctified ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ we are holy before God ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯁꯤ ꯁꯦꯡꯂꯦ ꯍꯥꯏꯅ ꯊꯝꯈ꯭ꯔꯕꯅꯤ we are set apart for God's purpose and plan ꯏꯁꯣꯔꯅ ꯎꯍꯟꯒꯗꯧꯔꯤꯕ ꯈꯪꯍꯟꯒꯗꯧꯔꯤꯕ ngasi ꯑꯩꯈꯣꯏ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ plan ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅ purpose ꯂꯩꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯊꯣꯛꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯒ ꯂꯩꯕ ꯃꯊꯧ ꯇꯥꯕꯅꯤ ꯑꯗꯨꯒ the Holy Spirit is our sanctifier ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯤꯕꯅꯣ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯁꯦꯡꯗꯣꯛꯄꯤꯕꯅꯤ we are sprinkled clean and are to be obedient to the Lord ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯈꯔꯦ ꯏ ꯑꯗꯨ ꯆꯥꯏꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯈꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ to be obedient to the Lord
Prabhuda aikoina magi yathang inba magi haiba inba asi aikoi tawgadaba ithau aduni. Aduna the blood of the Lord Jesus has cleansed us. Jesus Christ gi iduna aikoi bu sengdok pikhre. We are to learn how to obey the Lord in all circumstances. Harauba nungaiba matam khaktada nate. Awaba taraba matam dasu. Aikoi gi thazabagi maramna. Krista gi tung inba, Krista gi sebok sing oibagi maramna. Aikoi awaba thingnaraga. Natraga khudong thiba kaya thingnarabasu. Nungaitaba, pamdaba kaya na aikoi bu wahalabasu. Aikoi Jisu gi tung inba. Mana haiba inba se lepa yade haibani. Aduna ichili now sing aikoi gi challenge karino. Aikoi masida aikoi na tawgadaba natraga aikoi na khangadaba se karino hairaga. To rejoice as the apostles did. Apostles sing Jisu Christa gi pakon chatpa sing trani thoi khandok khiba makhoi adugi punsi aduda yengba matamda. Rejoicing that they were counted worthy to suffer for his name. Makhoi asi Acts chapter 5 verse 41 da yengba matamda. Krista gi damakta Peter aduga maga chaminariba pakon chatpasing adu awaba mayam thengnabani. Adumabu makhoi na awaba taba matamda makhoi na otnaibadu makhoi phangba matamda kari tawe hairaga makhoi harauba se phongdo haye. Kari gi damakta maramdi kari gi no hairaga ishor gi mingda natraga Jisu Christa gi mingda aikoi na awaba phangba se aikoi yamna laibak phabani. Masibu phanghanba natraga phangba ngambagi level da aikoi leiba phangba se aikoi yai phabani haibase makhoi khallaga amna harauba phongdo haibani. Aduna aikoi su awaba tari base kari gi damaktano aikoi gi thazabgi maramna aikoi Krista gi tung inba oibagi maramna awaba kaya khanglaga aikoi otnaiba biba kaya phanglabasu aikoi harau jagadabani. Maramdi madu Jisu Christa gi ming asigi damakta aikoi na awaba khangli bani. Masigi damakta ishor na aikoi bu khandok bibani. Ishor na aikoi bu kaude. Mana aikoi bu ningsingli magi wakhalda ishor gi mityengda aikoi loi leiri bani. We are not forsaken. Aikoi ishor na kauba leite. In fact aikoi se masigi damakta ishor na khandok bibani. Adu aikoi khanba mathau tai. Aduna aikoi na tawgadaba ani shubada to renew our faith in the Lord. Aikoi harau jagadabani awaba taba matamda Krista gi mingda aikoi awaba khangli bani tari bani. Aduga aikoi gi thazaba se hena nautho hanba darkar we jilinaw sa. Aikoi gi thazaba se aikoi nautho handrabadi thazaba se na solak matamda thazaba se mangsalak matamda awaba ka khangba ngamoy awaba tarba matamda aikoi ishor bu thagat pangamloi harauba su ngamloi. Aduna aikoi gi thazaba se renew tawba darkar we. Karina aikoi bu renew tawbi bangamgani that we are pilgrims. Aikoi ngasi pilgrims oina lamlan bo oina leiri base ishorna plan laikhrabani ishorna purpose laikhrabani. Aikoi bu masida pilgrims ki marakta yauna na bagi damakta ishorna aikoi bu khandok piba tongana thambiba se maram laibagini haibase aikoi ningsinggadabani. Echiri nausa nahan pilgrims ki maramda aikoi hai kare. Pilgrims haibadudi prithibi ase aigi iyum nate. Aigi iyum adudi sargada lomba naidaba mafam aduni. Ai lamlan bo oina prithibi da lakpani. Ai chatkigani ishor gi mafamda aigi lomba naidraba mafam sargada chatkigani. Maduni pilgrims ki wakhallon. Aikoi madugi damakta ishorna pilgrims ki marakta khandoklaga thambani. Ani shubada that we are the dispersion. Ngasi chaithoktuna mafam tongan tongana leirabasu ishor ki ayabagi matungina oiribani. Ishorna aikoi bu khandok pibani. Aduga ahum shubada that we are among the elect.
pilgrims oina lairiba aikoi chaithok tuna lairiba ase ishorna khandok piba aikoi ni aikoi masigi elect hairiba group asida elect hairiba marak asida aikoi su yauribani masigi damakta aikoi khanba matamda ishor bu thagat pa mathau tai nang kadai da leibra ai kadai da leibra aikoi leifam aduna aikoi pukning hanthagadaba nate aikoi na ningsinggadaba hujikki ishorna khandok pikraba aikoi lamlanba ishorna khandok pikraba chaithok tuna laikhraba ishorgi mi singni haibase ningsinglaga aikoi nungaina laisi ishor bu thagasi aduga ishorgi wahaidagi aikoi pukning thogat minnaraga hen aikoi gi thajabase kan khatna naba laisi ishorgi haiba inba awaba marakta oirabasu ishorgi tung inba chena mahakki apamba punsida hingba ngamnanaba aikoi kanna hotna si haiduna ishorgi wahai asidagi mayam pukning thogat sabani pathna tawse Thagasari pa ishor nahak na aikoi bu nungsibiduna ngasi asigumnaba phajakraba matam nahakki wahai taminabagi matam pinabiba yamna thagasari ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯊꯧꯒꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯁꯥꯒ ꯂꯣꯏꯅꯅ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯑꯗꯨꯒ waraba matam aikoina awaba taraba matam asida nahakna aikoibu ngaksen biduna aikoigi damakta hakchanggi darkar oiba khudingmak pibiduna thawaida su nahakna aikoibu hena kankhat bi hanbiyo haiduna shon hakina phamda bor asini zabani takraba mipum khudingmakta nahakki mapal naitraba bor adu pibiduna makoigi punsida haraw nungaiba aduga yaifaba oihanbiyo haiduna thagat sabaga loinana paptagi handokpiba amata ngairaba kanbiba mapu Prabhu Jisugi mingda nijari. Amen. Thank you. Sort of people,